Iramdam ipau YouTube channel miyang tabiriba punamappu taramna okchari ngasi phongkhiba tongan ba pause singdagi maruoiba pau khara pathokchari ahanbada maruoiba pau Idpsing Mayumda hanjinnarabasu sarkarna pikhiba thajaba thabakta onthoroktabadagi Idpsing penadre amadi wafam kya thamlakli Sangai festival Yaorubgi Maram MLA anina pirakkadabni haina Kcp na phongdorakli amadi Official ama kangkhatna bohanabada Forest Department ki kalam machin thaikre hairi haujik pau sandokna pijari Yumda hanjillabasu yumdi hanagum leiramdre nauna amuk yum panba hogadori lengakna tharakani hairiba senfam adu karamba matamda tharakani haiba khangdri haina tengtha hauri panba yabadi lanjena juna tongan mafam singda leiriba Idpsing masa gi mayumda hanjilhankhre makhoi yum kai samjannaba lengakna yumthong khudingi lupa lesing humpudra manga pigani haina khanghalakkhibani hairi ahanbada lupa lesing nifu hana account da kaplaga lupa lesing kuntra manga na kona pigani hairakpani hairi hiram asiga mari leinaba paudam taminase leihauba potsai sa saloibasu loina manga me yen nganu loibasu loi manga me pukri yoktana pukri tawdana nga yoksarambasu loina huran ge leirame karim leiramdre yung khatang leirame firon khara ju puba yaba pugraga leihauba khara dudi sahi ani ga tha taret yum changaktabanina uchina siktana kari daudana amata yadre yung kaisu sinamang kaidana leirame ba hauji disina bisnupur disina akoi changbagi ayaba pibire akoi changjare changaba matamsida yum mamamgi semjan sajanabagi lising nimpuana thajan birakani haire first phase changi bagidi thajan bire second phase changba akoi gidi paisa ji moina thajalani haire koi change thajalakti sina akoi gi punsi chupadi oiba yaroi piraiba khara dunasu oiba yaroi ichaisu semdaba yaroi akoi tungi asa leiribani ichaisu singse sigumbachi government piraiba march fau piraiba akoi gi mentalin gi akoi sana thangnanabagi piraiba paisa jina si khatang charaga akoi je hingaga sidribau leiona pibira ibraiba Sangai festival Yaorubgi Maram MLA anina pirakkadabni haina Kcp na phongdorakli internally displaced persons singi pangpam thokpa hak phangdabagi mayokta November 18 da general strike tawbaga loinana Sangai festival boycott tawi haina miyam pungnamakta khangan khraba fawbada thongju SG MLA TS Bishworjit amasung Nambol SG MLA TS Basanta Kumar na saruk yakhibadagi maram party asida namit humni gi manungda khanghalakadabni haina lona thingkraba Kcp MC Progressive ki Information and Publicity Secretary Mahikomba Maitei Thadorok Zerol Amana Hairi Zerol Asina Makhatana Hai Festival Asida Anam Kana Stone Pamlo Sing Sumang Kumai Sanaroi Artist Singsu Nasana Sagi Explanation Nimitare Nigimanda Party the Tamlakadabani Wakal Taminagadabani Natrabadi warning Tawdana Tabak Paikalakani Social media platform Sing the Kanagum Bakaragi Kavunai Oina Wakat Kaya Kcp MC Progressive the Thanglai Maning maya da queen inaduna maning khomlaga lebak ningba saba selbu fanglabadi oiningba oiragi haina hingliba sasinaba punna thadokpa party amata da thajaba thambiga no hairi ngamkhaida China na aron balanban sarakde India gi ngamkhaida foot lising tara mariga chama wangwang famda China na aron balanban sajilakle haiba satellite image dagi khangba ngamle Beijing na lunje buram amasung tingrida sangbalakliba airbase ohum adudagi fighter jet helicopter amadi spy drone humtra ni thoi hanna launch tawgi kudong sabalai Wall Street Journal gi report amana hai ka hena ingbam fam amada China na aron ba airbase sangbalakpana India da chauna nunang ba pohle Uchek pa na pataklam balang sing Forest Department na fakat kre lamlak ki saw chek sing yon project taw kre Forest Department na left na chathar pa drive ki manung chan na Thawal Forest Division gi manung chan ba Kakching Forest Range gi area da leiriba pat sing da akhan na ba drive chathaduna lamlak ki saw chek sing fa na ba thaklam balang sing fakat kre amadi palen gi area da lamlak ki saw chek sing yon bra hai na ching ba check taw kre Kakching Forest Range gi phongba paw asina hai ngasi angan ba yukta Kakching Forest Range ki range officer Huidrom Sundar gi mijeng makhada palen bit office ki bit officer namerakpam Bikramjit na luching duna Kakching Range amadi palen bit office ki staff singna loksipat khongjaw da drive jatha kibaga loinana uchek fa na vathaklam balang ahum lakholakhi Rangers ki manung chana lairiba Komnau Pomden Part amasung Arong Nongmei Khong wetland area singdasu ngasi ayuk Waikhong bit office amadi Wangu Lamkhai bit office ki staff singna drive chathakiba loinana uchek phana bathaklang balang ani fagalaki hairi
Nakal amaramda lamdakki sa ucheksing faduna amadi hatuna yonbagi thabak chathare haibagi akhannaba paw phongbadagi Kakching Forest Range amadi Palen Bet Office ki staff singna Palen area gi Tuisimi Aimol amasung Khangsim Bazar da check tawbagi thabak chathakre hairi Ashiba lamkoi uchek taruk phumjinkhre hairga handoklubada atopa uchek oibagi wathok official ama kangkhatnaba honabada Forest Department ki kalam machin thaikre Umang mamung koksilakpadagi ay ngasagi kalkaitharakpadagi chaiting fonglingay gicherak asida sao cheksing bungat pi sembinaba laingak na lingkhatliba Forest Department ki manungda aranba tawba official sing kangkhatlaga thamlabra haibagi wahang hangnarakle Zahi asigi June thada Thawal Forest Division gi manung chanba Kakching Forest Range gi makhada Forest Bit amagi staff singna laikai gi miyoi kharadagi fadana porakhiba asiba lamkoi uchek taruk matam adugi bit officer amana phumjinnaba pukhibagi thawdo ama thokhi Uchek taruk adu taseng namak phumjin khibra haibagi wahang laknabadagi tim amana phumjilli haiba mpham adu tawthok yenglubada atopa siba uchek taruk oiramba thengnaki pauche asina paw amagi matung ina uchek taruk manghanbagi thawdok adu kupsinnaba hotnabada atopa uchek taruk amamo halaga puthorkhibagi wathok adugi matangda inquiry committee ama semduna Range Forest Officer anina thijinba hokhi makoi anigi report adu mari leinaba singda thagatkre haibagi pawdi fangi adubu hairiba report adugi matangda lakhotkadaba thabak thoram sing amasung uchek taruk onana phumlambagi wathok adu Forest Department manungda kankhatnaba kalam machin thayan khrabra haibagi wahang ama nongna hangnarakle Uchek taruk phumkhiba amadi atopa uchek taruk phangkhi haiba unnadaba honabada punna uchek taragani thoisiba amasung phumjinbagi case asi wildlife ka yamna mari leinaba organization singna yamna maru oina launari hiram asigi matangda wildlife organization ama oiriba Wildlife and Biodiversity Conservation Committee Manipur nasu mari leinaba singda wathok adugi machumba maram sing puthoknaba khangalakhrabani panba yabadi ningtham thagi kham thengna ingsilaklaba matam asida Laipak Lana Pairakpa Uchik Makal Mayam Ama Thawal Kakching Amasung Bisnupur District ki manung channa leiba pat singda chaktaba horaklabani asigumatan pham asida lanai miyoi kyana tanglaba miyoi bana amuk leigi haiba phanglaroidaba lamkoi uchek sing asi sadong yonaba pak channa phabagi thabak chu chathari marakta Forest Department ki kangbuna check tawba lakpada patta amasung part mayada uchek phanana balang kya marum thaklamba thanamba thengnabadagi phagat pale palaitribani lamdakki saw chesing asi munungsi jaba miyoi kyana matam amadadi lang thakpa sing asi far warak watem torami adubu law and order na maram oiraga makhoina madugumba thaba adu tawba yarkhidabadagi hojikti sadong yonabagidamak lamdakki saw uchek phaba miyoi kayagi afongba thabak oiragle asigumba lona yadaba thabaksing asida kana chenabagi amadi karigidamakta makhoibu faroidoribano haibasida mijeng thamlaga fananabagi akhannaba thorang kya marum lakhatpagi tangai fadaba leire hairi